Manipur ki tuan baching amadi tami mafam singda security force na thiba humba amadi area domination lep palitana chathari. Police ki paugi matungina tuan ba checkpoint chamaga tramari hangduna achat awong sing check tawbugi thabak lep palitana chathari. Amaromda National Highway 37 Imphal Juri Vam Lambi hariba lambi asada security force na ngak sinduna mal puba gari chamaga maudrama thoi asoy ngam yauduna Imphal yola khre hari makhata na lambi asada achat awok tawbu singda khudong thiba thokdana ba security force na mikup na hom singna ngak shenbagi thabakshu chathari hairi. Security force na lona thingkhabalop KYKL gi active cadre ni haiba miyoi ahum amadi KCP MFL gi miyoi ani fare hairi. Police ki paugi matungina KYKL gi faraba miyoi ahum adudi Bishnupur district ki manung chanba wangu tera khongdagi abujam naba mitai chahini pumapan district asimaki moirang naranchuna dagi ningthaujam kunjavihari singh chahi kuntra amadi Thobal district ki Hairok Part 3 dagi ningthaujam banglem singh chahi pumangani KCP MFL gi faraba active cadre ani dudi Thangjam Gautam Singh Chaitramapan amadi Diamond Chingsubam chahi kunmari ni makhoi animak Imphal West district ki manung chanba khabi mamang lekai da leiba masa gi mayum dagi security force na fakhibani hari. Manipur police na lona thingkhabalop KCP apun bahariba kanglup asigi miyoi ahum fare hari. Hari miyoi ahum ase tuan mafam singda ki fakhibani ahan bada Imphal East district ki manung chanba Kongpal Chungangbam lekai dagi Khulem Kulajit Singh chahi kun mahak masagi mayum dagi Manipur police na favani hari. Ani suba faraba KCP apun bagi active member ni haiba miyoi duna Imphal East district ki ikau sadhu koiring dagi Chabungbam Taishan mitai chahi kun mathoi mahak Porompat police station konba Chairen Thong hairi ba mafam asigi Khurai Laishram lekai dagi fakhibani hari. Miyoi shidagi M20 pistol ama hariba pistol ase magazine su yauri lorana mobile handset amasu funky hairi. Atopa miyoi aduna Imphal West district ki manung chanba Lalambung Takhelambam lekai da bom pukai hembada chenabani haiba KCP apun bagi active cadre ne hairi. Miyoi dudi athokpam Derek Singh chai kunithoi mahak Imphal West district ki manung chanba Thangmaiban hijam lekai dagi di hairi. Mahak masagi mayum dagi police na mahak pu favani hairi. Mangon dagi mobile handset ani amadi Aadhaar card ama fang mangam ki hairi.